Nungsiba ichilinausing ngasidi ko'y punna Sabe Barat ki matang da Kaanaba. Magafirat kokpi with saruk chandraba laibak thiraba miyoi khara. Sabe Barat magafirat kokpi bagi achauba ahing amane. Taubatadi maraibak thiraba miyoi khara lay. Makhoidudi matik magun layraba kokpi bagi ahing ama oiriba Asida su kokpi de. Ekoi kudingapu Allah Ta'ala na masidagi kanbisano. Makhoising adudi. Kanaguma Musalman amagi maramda thamoida nungaitaba natraga yeknaba thamliba mi. Mari mata single mari tatnariba mi. Kanaguma Musalman amabu maral laytana hatliba mi. Oktabi nupi sirka amasung kufar tawriba mi. Mama mapagi haiba indaba mi. Riwayat karada kumit tumna fi serpa nupa amasung yu thakba migi sulagi. Makhoising asi makhoina tawriba guna adudagi hingnaba yamna kanna hotna famthoki. Amasung adugumba miyoising masige guna sing asida luptuna layriba makhoising masidagi thamoi sengna toba taw hogadabane. Maramdi makhoisu Sabe Barat Allah Ta'ala na kokpi bagi hagdar oihan bikrabasingi manungda chalhan binaba. Sabe Barat ki amal Tougadaba Amasung Touroidaba thabaksing. Sabe Barat matik magun yamna layba ahingni. Ahing asida ummat asigi buzrugane din sing na maru oin ibadat tawnabagi yamna chaksin na senarami. Ahing asida ibadat ki damakta tumdaba haibadi ahing hogatlaga ibadat tawba asi neki sawab fangnabagi maramne. Maramasina mipum kuding magna isa na ngamzabagi matung inna nafal namasing jikar tilawad duana chingbasing tawhunabagi achepa wakal thamgadabani. Aduga masi munna bahab tagadabani haibadi Sabe Barat ki matangda Quran amasung sunnatagi akhanab ibadat amma fawa lakte. Tawbatadi tawningba ibadat khudamoina namaz tilawat jikar amasung duana chingbasing asidi tawhogadabani. Hauzikan matam asida miyoi kharana ahing asigi oina akhanaba namaz amasung ibadat kaya puthoktuna tawnari. Madugi matangda Quran amasung sunnatagi karigumba amma fawa fangde. Maramasina khudingmak asidagi ngakna chatpa jarurini. Khudamoina miyoi kharana Sabe Barat ki matangda masagi maikaidagi namazama puthorakli. Haibadi rekan ani natraga mari mawung asumna sonba haibadi ahan berrekat surah Fatihah gi matungda surat asuk sonba. Ani subarekata surat adu sonba haina. Yengbiyu maseso sariyat tagi fangde. Mawung asumna salatu tasbih natraga atopa nafal namasing Zamaat ka loyno na sonay maseso jais natte. Maramasina isagi maikaidagi karigumba ahing amagi matangda. Pazilat bayan tawba natraga ibadat akhanaba oina puthokba asi sariyat ki onna tainaba amasung achauba aranba thabak amani. Sahban thagi matik magun layriba amasung yamna maru oiba tha ama oihalliba asina pamlibadi. Masida aikhoina ibadat yamna tawhoba asini. Amasung ibadat asin nungthilgi matamda tawraba su natraga ahingi matamda tawraba su yai. Masigi damakta kariguma matam ama natraga numid ama akaknaba oina layte. Tawbatade mipum khudingak masagi pangalgi matung inna. Sahban tha masa pumba asigi ahing natraga nungthilda mafam matamgi matung inna ngamjaba thakta nafal namasing jikar tilawat dua rozana chingbasing
tawjahouba ngamlabadi masi yamna fai. Sabe Barat kabristan chatpagi hukum. Huzur sallallahu alaihi wasallam-dagi punsida amuktang ahing asida Sabe Barat ki ahingda kabristan chatpagi matangda fangi. Adamu po ahing asida kabristan da chatpa si yumfam naiba amal ama oiramlaba. Amasung sunnat natraga mustahab oiramlabadi amal asibu Huzur sallallahu alaihi wasallam na kayar hanna tawbirambagi matangda su fam thok-e. Asum haina mag Hazrat Sahaba Singdagisu masibu tattana tawrammi Haibagisu sabit oifam thok-e. Mawong Amadi hadis tagi asigumba karigumba wafam amatasu fangde sabit oide. Maramasina karigumba kanagumba misak amana. Sahban gi tara mangani da mapunsida amuktang natragana karigumba da sahi khudingi hainabi oina nattavida. Huzur sallallahu alaihi wasallam gi tungin jabigi niyatta chatlurabadi masiyai. Tawbata de Sahban gi tara mangani gi ahing da kabristan da chatpa asibu sunnat ni khanba natragal. Ahing asige amal singi manungdagini khanba natragal masibu maru oina pangthoknaba hotnarakba natragal. Apunbagi saktam da kabristan da chatpa masidagi hendoktuna kabristan da lighting tawba kabarsing da lay chaiba natraga asuguma makhalgi atop bedat ki oiba thabaksing tawba. Hairiba wafam khudingmak asigi dinda karigumba asengba ama fawba leite haurakfam leite. Social media da Sabe Barat ki mangoina na kokthok chamthoknabagi chatnabi ama. Sabe Barat laktringai mamangda miyoi kaya amadi paujel asi pine sandoknai haibadi Sabe Barat lakkadawre ahing asida amal nama onthokkadawribani. Maramasina ahing asi laktringai gi mamangda aibu kokthokpiyo. Asiguma makhalgi paujel kaya amaga thanai. Masigi matangda wafam kharasi tangai fadana khangsin fam thok-e madudi. Sabe Barat amal nama onthok-e hairiba wafam asi Quran amasung sunnattagi fangde. Maramasina masi chumde. Masisu senglaba wani madudi Sabe Barat Allah Ta'ala na Musalman kayabu kokthokpi adumurmag maraibak thiraba miyoi kharadi ahing asidasu kokpibada saruk yaude. Makhoigi manungda miyoising adusu challi adugumba mari mata single mari tatnariba natraga mama mapagi haiba indriba. Masibu yengluraga Sabe Barat laktringai mamangda maru oina koppi ngakpi haugadabani. Chamthokna haugadabani maramdi ahing asida kokpibada saruk chandrabasingi manung chandanaba. Adumunmak masigi kokthok chamthoknabagi thabak asi supnagi chatnabi amakhak oihalloidabani. Haibadi masigi asengba saktam pigadabani. Haibadi asengbagi oina amaga kokthok chamthoknaba haibadu oihangadabani. Adubu aikhoina uba fangjai madudi masigi mafi talafi kokthok chamthoknaba asi supnagi amaga message thanaba khaktang oina tawi. Asengbagi oina kanasu kokthok chamthoknade. Asumna fawba uba fangi haibadi aiga asengbagi oina nungainadaba leiriba mahak adudadi kanasu kokthok chamthoknaba ngakpinaba hairudi amasung karigumba makhal ammatagi nungainadaba amma fawba leinadaba makhoiduda oina message thajannai. Ponglaba wani masi chumthokfam thokba thabak amani. Nungsiba ichilinausing video asibu Musalman bahai vihan khudingmakta share tawbiduni yauhanbiyu. Amasung Allah Ta'ala na ikhoi khudingmakpu haijariba wafam khara sida amal tawbangambagi pangal thawna adu pinabibu oiseno.